tung ꯍꯟꯕꯤ ꯂꯥꯔꯇꯦꯟ ꯑꯗꯣ ꯀꯥꯏꯕꯗꯒꯤ ꯊꯥꯎꯒ ꯃꯩꯒꯗꯨꯅ ꯗꯨꯁꯤꯗꯨꯗꯒꯤ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯔꯛ ꯑꯗꯨꯗ ꯁꯟꯗꯣꯛꯈꯤꯕꯅ ꯇꯞꯅ ꯇꯞꯅ ꯑꯍꯤꯡꯗ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯃꯩꯅꯥ ꯑꯣꯏꯅ ꯊꯨꯝꯅ ꯆꯥꯛꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯅꯤꯗꯨꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯩꯒ ꯅꯨꯡꯁꯤꯠꯀ ꯑꯅꯤꯗꯤ ꯂꯝꯕꯥ ꯄꯥꯕ ꯌꯥꯗꯦ꯫ ꯇꯞꯅ ꯇꯞꯅ ꯑꯀꯪꯕ ꯎꯅꯥꯗꯨꯅ ꯆꯥꯛꯂꯛꯄꯅ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯎꯃꯪ ꯑꯣꯏꯅ ꯁꯛꯂꯣꯟ ꯂꯥꯡꯂꯤꯕ ꯑꯀꯪꯕ ꯎꯄꯥꯜ ꯎꯄꯥꯜꯁꯤꯡꯗꯣ ꯃꯩꯅ ꯋꯥꯏꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯍꯥꯏꯗꯨꯅ ꯎꯔꯤ ꯎꯄꯥꯜ ꯄꯨꯝꯅꯃꯛ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯀꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯅꯤꯗꯨꯗꯤ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯆꯥꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯑꯦ꯫ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯃꯩꯗꯣ ꯃꯩꯔꯤ ꯐꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯤꯡꯂꯥꯏꯒꯨꯝ ꯀꯕꯥꯛ ꯈꯟ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯥꯛꯂꯛꯂꯤꯕꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯩꯔꯤꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯌꯣꯠꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯖꯔ ꯖꯔ ꯁꯟꯇꯣꯛꯄ ꯍꯧꯔꯛꯄ ꯃꯩꯅꯨꯡꯗꯨꯗ ꯃꯈꯣꯏ ꯍꯨꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯎꯔꯕ ꯐꯤꯕꯝ ꯑꯗꯨ ꯂꯥꯛꯂꯕꯗ ꯂꯩꯃꯥꯏꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕꯇꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯩꯔꯛꯇꯨꯗꯒꯤ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯡꯇꯣꯔꯛꯑꯦ꯫ ꯃꯩꯔꯤꯗꯨꯅ ꯂꯝꯖꯥꯎ ꯈꯣꯟꯕ ꯂꯥꯃꯩꯒꯨꯝ ꯋꯥꯡꯅ ꯆꯥꯎꯅ ꯆꯥꯛꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯅ ꯑꯣꯟꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯃꯩꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯌꯥ ꯀꯕꯥꯛ ꯈꯟꯗꯨꯅ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯀꯪꯂ ꯎꯄꯥꯜ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯖꯔ ꯖꯔ ꯁꯟꯇꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯩꯗꯨꯅ ꯈꯥꯝꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯖꯔ ꯖꯔ ꯁꯟꯇꯣꯔꯛꯄꯅ ꯑꯉꯛꯄ ꯐꯪꯅ ꯃꯩꯅ ꯃꯩꯋꯥꯏꯗꯨꯅ ꯆꯥꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝꯅ ꯏꯁꯤꯡꯄꯜ ꯊꯤꯡꯀꯠꯇꯨꯅ ꯂꯩꯕ ꯊꯨꯒꯥꯏꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯦ꯫ ꯂꯝꯖꯥꯎ ꯈꯣꯟꯕ ꯂꯥꯃꯩꯒꯨꯝ ꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯂꯛꯂꯕꯗ ꯁꯔꯨ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯃꯩ ꯎꯕꯗꯒꯤ ꯃꯩꯁꯥꯗꯨꯅ ꯃꯈꯣꯏꯗ ꯁꯥꯎꯟ ꯄꯤꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯩꯗꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯃꯩ ꯀꯧꯕ ꯂꯥꯏꯅ ꯇꯥꯡꯖꯂꯤꯟꯒꯨꯝ ꯈꯤ ꯈꯤ ꯀꯥꯝꯕꯗꯧꯅ ꯑꯃꯨꯛꯁꯨ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯌꯣꯠꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯎꯠꯊꯣꯔꯛꯂꯕꯗ ꯃꯩꯗꯨꯕꯨ ꯀꯤꯕꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗ ꯍꯧꯅꯗꯨꯅ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯈꯝꯕꯇꯣꯟꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯃꯩꯅ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯃꯩꯗꯨꯅ ꯃꯀꯥ ꯐꯅ ꯑꯁꯨꯝꯅ ꯆꯥꯛꯂꯛꯄꯅ ꯊꯋꯥꯏꯗꯨꯒꯤꯁꯨ ꯃꯌꯥꯏ ꯆꯥꯝꯂꯨꯕ ꯑꯃꯨꯛꯇꯪ ꯍꯧꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯂꯥꯎꯔꯝꯂꯒ ꯃꯥꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯝꯕꯇꯣꯟꯕꯨ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯒ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯦ꯫ ꯃꯁꯥ ꯀꯣꯟꯁꯤꯜꯂꯝꯕꯗꯣ ꯇꯤꯡꯊꯣꯔꯛꯑꯦ꯫ ꯃꯁꯥ ꯄꯨꯝꯕ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯍꯧꯖꯤꯛꯇ ꯀꯣꯜꯂꯒ ꯂꯩ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯖꯗꯦ꯫ ꯈꯝꯕꯇꯣꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯈꯝꯕꯇꯣꯟ, ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ? ꯇꯥꯔꯦ ꯇꯥꯅꯨꯕꯣ꯫ ꯅꯪ ꯅꯁꯥꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯀꯣ? ꯇꯧꯗ꯭ꯔꯦ ꯇꯥꯅꯨꯕꯣ꯫ ꯍꯥꯏꯁ, ꯅꯪꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯨꯔꯦꯗꯅ꯫ ꯏꯌꯥꯝꯕ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯃꯈꯣꯏ ꯌꯨꯝꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯝꯖꯥꯎ ꯈꯣꯟꯅ ꯆꯥꯛꯂꯝꯕ ꯃꯩꯗꯨꯁꯨ ꯆꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯩꯗꯣ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯛꯄꯅꯦ, ꯃꯣꯏꯁꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯇ꯭ꯔꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯂꯩꯐꯝꯗꯨ ꯇꯥꯅ ꯂꯥꯛꯑꯦ꯫ ꯑꯖꯤꯠꯁꯨ ꯃꯥꯒꯤꯗ ꯆꯪꯈ꯭ꯔꯦ꯫ ꯑꯖꯤꯠꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯅꯣꯕꯣꯁꯨ ꯈꯣꯂꯥꯗ ꯆꯪꯂꯛꯂꯦ꯫ ꯅꯣꯕꯣꯗꯤ ꯋꯥꯔꯗꯨꯅ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯉꯁꯥꯏꯒꯤꯁꯤꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯠꯃꯥꯡꯗꯨꯗ ꯎꯗꯨꯅꯇ ꯂꯩꯔꯤ꯫ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯐꯝ ꯑꯁꯤ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕ
ꯑꯔꯨꯕ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯥꯏꯒ ꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯍꯥꯟꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ 100% ꯃꯥꯏ ꯁꯨꯡꯄꯥꯛ ꯄꯥꯛꯂꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯆꯧꯁꯥꯡꯁꯤꯡꯗ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯨꯝꯕ ꯊꯦꯝꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯑꯦ꯫ ꯈꯝꯕꯇꯣꯟ! ꯈꯝꯕꯇꯣꯟ! ꯇꯣꯟ! ꯁꯦ ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ, ꯆꯥꯛ ꯂꯣꯏꯔꯦ, ꯍꯧꯒꯠꯂꯣ꯫ ꯈꯝꯕꯇꯣꯟ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯗꯨꯅ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯧꯒꯠꯂꯛꯑꯦ꯫ ꯇꯥ ꯅꯣꯕꯣ, ꯅꯣꯡꯉꯥꯜꯂꯕꯣ? ꯀꯨꯏꯔꯦꯗ ꯅꯣꯡꯉꯥꯟꯕ꯫ ꯏꯃꯝ ꯃꯝꯕꯗꯧꯅ ꯇꯧꯏꯗ꯫ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯅ? ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯔꯤꯁꯦ꯫ ꯂꯣꯏꯔꯦ ꯑꯋꯣꯏꯕ, ꯋꯥꯛꯆꯤꯡꯗꯕꯨ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯗꯧꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯕ? ꯑꯣ, ꯂꯩꯕꯥꯛꯁꯦ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯊꯥꯏꯅꯗꯤ ꯂꯩꯕꯥꯛ ꯑꯃꯗ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯕꯗꯤ ꯂꯝꯗꯨꯗ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯐꯝ ꯐꯥꯎꯕ ꯍꯣꯡꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛꯀꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯔꯅꯤ? ꯆꯠꯂꯣ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯌꯦꯡꯉꯣꯏ꯫ ꯉꯁꯤꯗꯤ ꯅꯣꯡ ꯍꯥꯡꯗ꯭ꯔꯕꯗꯤ ꯐꯤꯕꯝꯁꯤꯗ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯔꯔꯣꯏ, ꯄꯣꯊꯥꯔꯒ ꯂꯩꯕ ꯇꯥꯕꯅꯤ꯫ ꯍꯣꯏ ꯇꯥ ꯅꯣꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯊꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯝꯂꯕ ꯈꯣꯂꯥ ꯃꯅꯨꯡꯒꯤ ꯀꯥꯈꯟꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯇꯣꯞꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕꯗꯤ ꯉꯜꯂꯤꯉꯩꯗ ꯆꯥꯛ ꯆꯥꯅꯈ꯭ꯔꯕꯅꯤ꯫ ꯈꯝꯕꯇꯣꯟ, ꯑꯖꯤꯠ, ꯅꯣꯕꯣ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯣꯂꯥ ꯃꯅꯨꯡꯗ ꯏꯪꯒ ꯏꯪꯂꯦ ꯃꯁꯥ ꯄꯨꯝꯕ ꯇꯨꯐꯛ ꯇꯨꯐꯥꯏꯆ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯃꯩ ꯇꯤꯛꯄ ꯌꯥꯎ, ꯍꯤꯞꯄ ꯌꯥꯎ, ꯇꯨꯝꯕ ꯌꯥꯎ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯇꯤꯌꯥꯁꯤꯅ ꯎꯃꯪ ꯋꯥꯃꯪ ꯃꯔꯛꯇꯒ ꯑꯣꯏꯔꯦ꯫ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯥꯗꯗꯤ ꯆꯨꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯊꯣꯛꯄ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ꯫ ꯅꯣꯡꯁꯤꯅ ꯁꯤꯟꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯕꯛ ꯐꯕ ꯁꯥꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯁꯤ꯫ ꯅꯣꯡꯁꯤꯅ ꯄꯨꯡꯊꯤꯡ ꯍꯦꯛ ꯊꯤꯡꯖꯤꯜꯂꯤ꯫ ꯅꯣꯡ ꯍꯥꯡꯕꯒꯤ ꯐꯤꯕꯝꯁꯨ ꯎꯗꯦ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯡꯗ ꯃꯥꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯆꯨꯔꯤ꯫ ꯁꯣꯝꯗ ꯔꯥꯖꯦꯁꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯈꯣꯂꯥꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯦ ꯆꯥꯡ ꯀꯟꯅ ꯁꯨꯔꯤ꯫ GST ꯍꯣꯠꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯨꯕ ꯄ꯭ꯔꯗꯛ ꯈꯔꯒꯤ ꯃꯇꯝꯗꯨ ꯆꯥꯎꯔꯥꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕ ꯂꯨꯋꯥꯡ ꯃꯇꯝꯗꯨꯗꯅꯤ꯫ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯅꯥꯗ ꯅꯨꯄꯤ ꯑꯃꯅ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄ, ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯇꯦꯕꯜꯒꯤ ꯐꯥꯏꯜꯗꯨ ꯁꯨꯔꯝꯕꯗꯒꯤ ꯃꯥꯒꯤ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯍꯥꯏꯐꯦꯠꯇꯪꯅꯤ ꯊꯣꯛꯂꯛꯄꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯄꯥ ꯆꯥꯅ ꯃꯥꯁꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯤꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ, ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯕꯤ, ꯃꯇꯥꯏ ꯁꯨꯗꯥꯏꯅꯕꯤ, ꯆꯤꯡꯃꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯅꯝꯖꯥꯠ ꯅꯝꯊꯤꯛꯅꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯈꯣꯡꯒ ꯇꯥꯏꯅꯕ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯨ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯈꯣꯂꯥꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯔꯥꯖꯦꯁꯄꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯑꯅꯤꯗꯣ ꯌꯥꯝ ꯂꯥꯞꯅꯈꯤꯕꯁꯨ ꯅꯠꯇꯦ, ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯗ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯁꯤꯜꯂꯝꯃꯒ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯐꯤꯕꯝ ꯀꯥꯏꯅ ꯃꯍꯥꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯇꯥꯡꯗꯨꯗ ꯔꯥꯖꯦꯁ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯔꯥꯖꯦꯁꯁꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯥꯅ ꯂꯤꯠꯂꯤꯕ ꯋꯤꯟꯄ꯭ꯔꯨꯐ ꯖꯦꯀꯦꯠꯇꯨꯒ ꯑꯗꯨꯃꯛ ꯀꯟꯗꯗꯤ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯥꯖꯦꯁꯁꯨ ꯂꯝꯖꯦꯟ ꯌꯥꯡꯏ, ꯑꯗꯨꯃꯛ ꯃꯥꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯕ ꯃꯑꯣꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯈꯔꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏ, ꯅꯝꯖꯥꯠ ꯅꯝꯊꯤꯛꯅꯒꯗꯕ ꯌꯥꯝ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯈꯔꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏ,
ꯅꯨꯄꯤꯗꯨꯗꯤ ꯀꯞꯅ ꯀꯞꯅ ꯆꯦꯜꯂꯦ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯋꯦ ꯍꯦꯛ ꯇꯥꯕꯃꯛꯇꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯞꯄ ꯃꯥꯜꯂꯦ ꯀꯞꯂꯦ ꯅꯨꯄꯤꯗꯣ ꯆꯦꯜꯂꯦ ꯑꯗꯨꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯜꯂꯦ ꯇꯨꯡꯗꯅ ꯅꯨꯄꯥ ꯈꯔꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯤꯃꯥꯡꯗꯨꯗ ꯎꯅ ꯎꯅ ꯑꯁꯨꯞꯄ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕꯗ ꯆꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯔꯥꯖꯦꯁꯇꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯁꯤꯜꯂꯤ ꯃꯥꯅ ꯁꯣꯏꯗꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯃꯁꯥꯗ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯃꯁꯨ ꯂꯣꯏꯅꯔꯤ ꯑꯗꯨꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯟ ꯃꯥ ꯃꯊꯟꯇꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯂꯝꯕꯥ ꯄꯥꯔꯒ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯨꯄꯤꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯀꯟꯕ ꯉꯝꯒꯅꯤ ꯑꯁꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯌꯥꯝ ꯂꯥꯏꯅ ꯃꯥꯅ ꯀꯟꯕ ꯉꯝꯅꯤ ꯁꯤꯅꯤ ꯐꯤꯂꯝꯗ ꯁꯤꯅꯦꯃꯥꯗ ꯍꯦꯔꯣꯅ ꯍꯦꯔꯣꯅꯤꯕꯨ ꯕꯦꯠꯀꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯗꯧꯅ ꯃꯍꯥꯛ ꯃꯁꯥꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯁꯣꯏꯗꯅ ꯅꯨꯄꯤꯁꯤ ꯃꯥꯅ ꯍꯦꯔꯣꯒꯤ ꯇꯥꯏꯞꯇ ꯀꯜꯂꯒꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯦꯁꯀꯤ ꯃꯃꯤꯠꯇ ꯎꯔꯝꯕꯁꯤꯡꯗꯣ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯃꯥ ꯑꯣꯏꯅ ꯃꯊꯟꯇ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯃꯗꯣꯝ ꯂꯩꯔꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯕ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯔꯥꯖꯦꯁꯅ ꯑꯦ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯕ ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯕ ꯍꯧꯅꯕ꯭ꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯄꯅꯤ ꯑꯁꯨꯛ ꯁꯥꯡꯅ ꯃꯥꯇꯕꯨ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯐꯅ ꯁꯥꯡꯅ ꯉꯁꯥꯏ ꯃꯈꯩ ꯆꯦꯜꯂꯛꯄꯒꯤ ꯍꯧꯖꯤꯛꯇ ꯋꯥꯕ ꯐꯥꯎꯔꯛꯂꯦ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯛꯑꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯊꯣꯏꯅ ꯆꯦꯜꯂꯛꯄꯗꯨꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯑꯋꯥꯕ ꯐꯥꯎꯕꯗꯧꯅ ꯇꯧꯏ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗꯨꯗ ꯅꯣꯡꯁꯨ ꯈꯔ ꯀꯜꯂꯞ ꯉꯁꯥꯏ ꯆꯨꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯨꯔꯛꯄꯗꯧꯅ ꯇꯧꯏ ꯏꯁꯨꯛ ꯆꯨꯞꯄ ꯏꯃꯝ ꯑꯃꯁꯨ ꯀꯥ ꯍꯦꯜꯂꯤ ꯔꯥꯖꯦꯁ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯅ ꯎꯕꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨꯅ ꯀꯧꯔꯒ ꯌꯦꯡꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯁꯤꯒꯦ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯗꯨ ꯏꯆꯟ ꯍꯥꯏꯅ ꯀꯧꯁꯤꯔꯃ ꯈꯜꯂꯤ ꯈꯟꯅ ꯈꯟꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤ ꯏꯆꯟ ꯏꯆꯟ ꯑꯁꯤ ꯍꯥꯏꯔꯒ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯏꯆꯟ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯒꯤ ꯂꯩꯐꯝ ꯍꯥꯏꯔꯣ ꯏꯕꯨꯡꯅ ꯏꯆꯟꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯏꯆꯟꯒꯤ ꯂꯩꯐꯝ ꯈꯪꯍꯜꯂꯛꯑꯣ ꯅꯕꯨꯡ ꯏꯆꯟꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯏꯆꯟ ꯏꯆꯟ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯆꯤꯛꯄꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯄꯨꯝꯆꯤꯛ ꯆꯤꯛꯂꯕ ꯃꯐꯝꯗ ꯆꯨꯕ ꯅꯣꯡꯒꯤ ꯃꯈꯣꯜꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯣꯡꯒ ꯆꯨꯔꯦ ꯊꯕꯛꯀ ꯁꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕ ꯊꯦꯝꯅꯕ ꯃꯆꯥꯛ ꯑꯣꯏꯔꯕ ꯋꯦꯗꯔꯗꯨꯗ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯄꯨꯡꯐꯝꯗ ꯀꯕꯛ ꯀꯕꯛ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯗꯣ ꯃꯪ ꯃꯆꯦꯠ ꯑꯃ ꯃꯍꯥꯛ ꯃꯪꯉꯤ ꯃꯪꯗꯨꯗ ꯃꯍꯥꯛ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯖꯤ ꯑꯃꯣꯝ ꯑꯃ ꯆꯥꯛꯇꯥꯕ ꯎꯔꯝꯃꯤ ꯁꯖꯤ ꯑꯃꯣꯝꯗꯨꯒꯤ ꯃꯤꯁꯅꯥꯗꯨꯅ ꯊꯊꯛ ꯊꯊꯛꯂꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯃꯔꯣꯝꯗ ꯁꯖꯤꯗꯣ ꯐꯥꯗꯣꯏꯒꯤ ꯁꯥꯗꯥꯟꯕ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯔꯥꯖꯦꯁ ꯈꯨꯠꯇ ꯏꯌꯥꯔ ꯔꯥꯏꯐꯜ ꯑꯃ ꯄꯥꯏ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯆꯥꯛꯇꯥꯕ ꯁꯖꯤꯗꯣ ꯀꯥꯞꯇꯨꯒꯤ ꯁꯥꯗꯥꯟꯕ ꯂꯥꯛꯑꯦ ꯁꯖꯤꯗꯨꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯔꯦꯟꯖꯇꯨꯁꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗꯦ ꯁꯖꯤꯗꯨ ꯀꯥꯞꯇꯨꯒꯤ ꯅꯣꯡꯃꯩꯗꯨꯅ ꯑꯦꯝ ꯇꯧꯔꯤ ꯁꯖꯤꯗꯨꯁꯨ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜ ꯃꯇꯣꯟꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯂꯦꯞꯂꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯖꯤꯗꯨ ꯆꯦꯟꯒꯦꯒ ꯈꯟꯗꯦ ꯃꯥꯒꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯨꯝ ꯂꯩꯋꯥ ꯄꯨꯕ ꯃꯤꯠꯌꯦꯡꯗꯨꯅ ꯇꯊꯛ ꯇꯊꯛ ꯅꯨꯡꯁꯤꯅ ꯌꯦꯡꯕꯗꯧꯅ ꯇꯧꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯛꯄꯗꯧꯅ ꯔꯥꯖꯦꯁ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯩꯁꯨ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩ ꯑꯩꯕꯨ ꯀꯥꯞꯄꯤꯒꯅꯨ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯌꯣ ꯃꯥꯂꯦꯝ ꯇꯝꯄꯥꯛꯊꯛꯁꯤꯗ ꯑꯁꯤ ꯍꯥꯏꯔꯛꯄꯣꯏ ꯅꯤꯡꯉꯤ ꯔꯥꯖꯦꯁ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯖꯤꯗꯨꯅ
ꯑꯗꯨꯕꯨ ꯁꯖꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯔꯧ ꯌꯥꯝꯅ ꯂꯩ, ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤ꯫ ꯁꯖꯤꯗꯨꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯌꯦꯡꯂꯛꯄ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯂꯝꯕꯗꯣ ꯇꯣꯛꯂꯦ꯫ ꯅꯣꯡꯃꯩꯗꯣ ꯊꯝꯕꯗ ꯉꯥꯏꯔꯤ꯫ ꯃꯤꯀꯨꯞ ꯑꯃ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯖꯤꯗꯨꯅ ꯔꯥꯖꯦꯁ ꯇꯝꯅ ꯋꯥꯏꯗꯨꯒꯤ ꯌꯥꯝ ꯐꯤꯡꯅ ꯃꯆꯤꯗꯨ ꯊꯥꯡꯒꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯔꯥꯖꯦꯁꯇꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯖꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯆꯤ ꯑꯁꯥꯡꯕꯅ ꯔꯥꯖꯦꯁꯀꯤ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯨꯗ ꯊꯤꯟꯗꯠꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯈꯧꯔꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯦꯟꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯖꯤꯗꯨꯒꯤ ꯃꯆꯤꯗꯨꯅ ꯍꯦꯛ ꯊꯤꯟꯗꯠꯄꯒ ꯔꯥꯖꯦꯁꯀꯤ ꯑꯔꯣꯏꯕ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯣ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯁꯥꯗꯣ ꯏꯛ ꯏꯛ ꯂꯥꯎꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯖꯤꯗꯨ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯒ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯅꯣꯕꯣꯁꯨ ꯎꯗꯦ꯫ ꯅꯣꯕꯣꯒ ꯑꯖꯤꯠꯀꯗꯤ ꯆꯥꯛꯈꯨꯝ ꯑꯣꯏꯕ ꯑꯗꯣꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯩ ꯇꯦꯛꯇꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟꯗꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯃꯆꯤꯟꯗ "ꯁꯥꯔ! ꯁꯥꯔ! ꯁꯥꯔ ꯔꯥꯖꯦꯁ!" ꯁꯥꯔ ꯔꯥꯖꯦꯁ ꯍꯥꯏꯔꯒ ꯔꯥꯖꯦꯁꯅ ꯂꯩꯕ ꯀꯥꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯈꯣꯜꯂꯥꯗꯨ ꯌꯧꯕꯗꯗꯤ ꯔꯥꯖꯦꯁꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯦ ꯈꯔ ꯐꯥꯏꯜ ꯈꯔ ꯇꯦꯕꯜꯗꯨꯗ ꯏꯆꯥꯏ ꯆꯥꯏꯈꯩ ꯂꯩꯕꯗꯣ ꯃꯤꯠꯇꯨꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯈꯔꯒ ꯂꯩꯔꯤ꯫ ꯃꯥ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯗ ꯐꯥꯎꯔꯤꯁꯦ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯔꯥꯖꯦꯁꯅ ꯈꯣꯜꯂꯥꯗ ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯝꯕꯗꯣꯟ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯔꯛꯇ ꯃꯤꯍꯨꯟ ꯍꯨꯜꯂꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯕꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯔꯥꯖꯦꯁꯇꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯟꯊꯕ ꯂꯩꯇ ꯈꯝꯕꯇꯣꯟ ꯎꯃꯪ ꯂꯩꯕ ꯔꯥꯖꯦꯁꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯁꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯋꯥꯛꯆꯤꯡ ꯍꯥꯏꯕ ꯊꯥꯁꯤꯗ ꯆꯨꯔꯤ꯫ ꯔꯥꯖꯦꯁꯅ ꯆꯠꯈꯤꯕ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩꯗꯨ ꯑꯗꯨꯃꯛ ꯆꯦꯟꯅ ꯆꯦꯟꯅ ꯈꯝꯕꯇꯣꯟ ꯃꯁꯥꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯏ꯫ ꯃꯐꯩ ꯑꯃꯇ ꯅꯥꯟꯊꯣꯛꯇꯦ꯫ ꯂꯝꯕꯤꯗꯨ ꯑꯗꯨꯃꯛ ꯆꯨꯝꯅ ꯆꯨꯝꯗ꯭ꯔꯤꯡꯂꯩ ꯑꯃꯇ ꯈꯣꯏꯗꯅ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯔꯥꯖꯦꯁꯅ ꯃꯄꯥ ꯂꯥꯅ ꯐꯥꯎꯅ ꯆꯠꯈꯤꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯎꯔꯛ ꯋꯥꯔꯛꯇꯣ ꯐꯥꯎ ꯐꯥꯎꯗꯨꯅ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯤ꯫ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯂꯦꯞꯇꯦ꯫ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯤ ꯌꯥꯡꯂꯛꯏ꯫ ꯆꯦꯟꯅ ꯆꯦꯟꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯔꯕꯗ ꯈꯝꯕꯇꯣꯟ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ꯫ ꯈꯨꯗꯣꯡꯊꯤꯕꯅ ꯌꯥꯝ ꯅꯛꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯕꯨ ꯑꯣꯛꯂꯒꯗꯕꯒꯤ ꯎꯃꯪꯁꯤꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯅ ꯌꯥꯝ ꯋꯥꯅ ꯈꯧꯔꯥꯡꯅ ꯑꯣꯛꯀꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯤ ꯊꯧꯌꯤꯟꯁꯤꯅ ꯑꯣꯏꯍꯜꯂꯤꯕ ꯍꯥꯏꯔꯨꯕ ꯉꯝꯗꯅ ꯑꯀꯤꯕꯅ ꯄꯨꯡꯂꯣꯟꯒꯤ ꯇꯟꯊꯥ ꯅꯥꯏꯔꯛꯂꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯝ ꯅꯛꯅ ꯑꯀꯣꯏꯕꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯅ ꯑꯗꯨꯃꯛ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ꯫ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯍꯨꯏꯁꯦꯜꯒꯤ ꯃꯈꯣꯜꯁꯤꯁꯨ ꯆꯤꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯛꯅꯤꯡꯗꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ꯫ ꯍꯨꯏꯁꯦꯜꯁꯤꯅ ꯃꯌꯦꯛ ꯑꯃ ꯃꯔꯣꯜ ꯑꯃ ꯏꯌꯥꯎ ꯌꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯀꯗꯣꯝꯗꯒꯤ ꯀꯅꯥꯅ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯆꯦꯜꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯆꯦꯜꯗꯨꯒꯤ ꯃꯈꯣꯜꯁꯤꯡꯗꯨꯅ ꯈꯝꯕꯇꯣꯟꯒꯤ ꯅꯥꯀꯣꯡꯗꯣ ꯁꯤꯡꯌꯥ ꯌꯩꯔꯤ꯫ ꯍꯨꯏꯆꯦꯜꯒꯤ ꯃꯈꯣꯜꯁꯤꯡꯁꯤꯗ ꯃꯉꯣꯟꯗ ꯂꯥꯛꯅꯕꯣꯏ ꯅꯤꯡꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯄꯤꯗꯨꯕꯨ ꯀꯟꯅꯕ ꯎꯄꯥꯏ ꯊꯤꯔꯤꯕ ꯔꯥꯖꯦꯁꯇꯨ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯈꯣꯡꯕ ꯍꯨꯏꯆꯦꯜꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯥꯅ ꯉꯁꯥꯏ ꯏꯆꯟ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟꯅ ꯊꯣꯛꯅ "ꯏꯕꯨꯡ ꯑꯩ ꯁꯤꯗ ꯂꯩꯔꯦ, ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯕ ꯃꯆꯤꯟꯅ ꯊꯣꯛꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯗꯒꯤ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯏꯪꯒꯤꯠ ꯑꯣꯏꯅ ꯍꯨꯏꯆꯦꯜ ꯈꯣꯡꯗꯨꯅ ꯈꯪꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯨꯏꯆꯦꯜꯗꯨꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯈꯟ ꯃꯅꯥꯗꯨ ꯊꯥꯡꯀꯠꯂꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯆꯦꯜ ꯈꯣꯡꯕ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯞꯄꯝꯕꯗꯒꯤ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯦꯁꯅ "ꯍꯥꯏꯁ, ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯃꯥꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯨꯏꯆꯦꯜꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯈꯝꯕꯇꯣꯟ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯝꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ
ꯊꯣꯛꯄ ꯌꯥꯕꯒꯤ ꯔꯥꯖꯦꯁꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯎꯔꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯔꯥꯖꯦꯁꯅ ꯆꯠꯄ ꯃꯥꯏꯀꯩꯗꯨꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯒ ꯔꯥꯖꯦꯁꯀ ꯂꯥꯞꯅꯔꯤꯕꯁꯤ ꯐꯨꯠ 30ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯞꯅꯕꯗ ꯉꯥꯏꯔꯦ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯁꯃꯤꯟ ꯏꯅꯛ ꯅꯛꯅ ꯑꯐꯕ ꯃꯔꯛꯇ ꯑꯍꯤꯡꯕ ꯃꯔꯛꯇ ꯑꯐꯠꯇꯕ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯛ ꯑꯀꯟꯕ ꯂꯩꯔꯦ ꯃꯁꯥꯒꯤ ꯃꯤꯍꯨꯜꯗꯣ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯇꯧꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯆꯤꯡꯅꯕꯅ ꯃꯁꯥ ꯄꯨꯝꯕꯗ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯦ ꯋꯥꯔꯤꯁꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ